Akashvani Imphal Wahengbam Rajesh na pau pajari ahanbada maruba pau Mukhyamantri Yomnang Khemchan hairi santi leitaba lebak amata kaidonungda chokotpa yaroi Manipuri ngangkai paring sambal khaba ngaksel amasung masiga mari lainaba hiramsing yengsinaba amadi khanananabagi mifam mangasi pangthokre Security Force na Kangpopi jilada ain kaina saramba bunker sing thugaikre BJP Manipur Pradesh na hairi NRC gi matangda BJP na miyamda lana lamjingbagi wafam leite amasung akanba sexual thoranga loinana Nongchup Bengal Bidhan Sabha Mikhalgi Anisubatangki board hayeng thadanaragani Mukhyamantri Yumnang Khemchan Singna hairi santi leitaba lebak amata kaidonungda chokotpa yaroi ngasi Imphal East ki chanam sanrokta leiba ibudo funal ningthau telaiba sanrok ningthau apanbagi nauna saba laisang sangaduna miyamda kusinabagi tharomda Mukhyamantri na wafam asi phongdokkibani Mukhyamantri na hai Bishnupur jila gi Tronglawbida thokkiba laibak thiba thodok adu thamoi sokningai ni thodok aduda angang ani lekhidaba adu NIA na kanna thijali maduda chenaba sing soidana phagani Siri Khemchan hai Manipuri Puariga Sagonaduna Laklaba Lining Lisset Sing Yokat Patangai Fade Yellow Furup Singbo Masak Takpada Nat Amadi Chanabina Chaurba Togdang Lauri Mukhyamantri hai ngasi sangariba ibudogi sanglen asina aikogi Nat Chanabi Amadi Thajanabi Kaya Adubu Hena Mapangal Sesin Handuna Marueba Pampak Ama Oiragani Masida Sunatana Kunda Minariba Kangluk Maselgi Marakta Apabawa Kolon Puraktuna Amatoiba Mapangal Sanganabagi Masak Amasu Oiragani Siri Khemchan hai Imphal asumna kraba jaga sida toti gi ising thakpa phangde si tawda isu kitang ikai ba phawe toti gi ising do sigi sing thaka mada tenki asoba ma saga do wor male adudagi pipe tor thadara kadoba adu nungju pantha oibanina hatu watu howodu kitang thengasu yari gai handak sei sida sing thakpa nangnaba kanna hona jage dei loinana shanti leitaba leibak ama sakutpadi yaroi Ngasigi thauramadu da MLA Rameswar yauna khulgi luchingba kyasu saruk yakhi Griha Mantri Govindas Konthokjamna Sabhabati oidina ngangkhai sambal khaba ngaksel amasung masiga leinaba hiramsinggi matangda yengsinba amadi khananenebagi mifam mangasi pangthokre mifam aduda border security gi mapangal hena kangkhananaba agency singi marakta punsinada thabak tawminnabagi phibam kumang choksinna Sangsinaba amasung Raija sigi oina chakot thorang amadi infrastructure gi thabak sing kumang choksinna pangthoknabagi matangda mifam aduda kupna khananena ki hari Raija sida amato oina punsinduna santi ngaksel amasung hirang khudimakta kumang choksinaba Manipur amagadamak punna thabak tawminaba thajabasu thamki Mifam aduda Ukrul Tengnopal Sandel amasung Churachandpurgi Deputy Commissioner tongan tongamba bibak singi makok tongba official sing Manipur Sarkar gi Home bibak ki official sing Border Road Task Force amasung Assam Rifles ki makok tongba lusingba sing saruk yakhi Imphal West ki Uripok Maikaida leiba senior citizen singna Raijapal Ajay Kumar Balaga unadana memorandum ama khusina krehari Raijapal gi kuthangda memorandum amasu Bharat ki Rashtrapati da pisinki Uripok apun baluk Uripok nupi apun balumna thasigi tara mapanda Uripok canteen corner da Uripok Maike gi senior citizen singi oiba wakat mifam phamduna point taruk yawba warep ama lauki warep sing adugi manungda National Register of Citizens atuba matamda update tawba ingkumja lisingani kulumdogi May 3 dagi Raija sida micham harpada chenaba sing phaba kuki kul singa tainaba mitei kul singda state force thambinaba haijabana singba wafam sing yauri All Naga Students Association Manipur Ansamgi Mihut Kangbu Amaga Mukhyamantri Yumnang Khemchanga ngasi unakre unaba aduda Ansamgi Maikei digi singi jila singi matangda marueba wafam sing yawba memorandum ama khusinaki unaba aduda education amasung health sector ga mari lenaba thengnariba khudongcha daba singi matangda mapung oina paikakadaba wafam singi matangda su khanaki hari Mukhyamantri gi Maikei dagi su hena maru oina paikakadaba thabak thorom singda ahenba miyeng thamduna paikakani habigi thajaba piki Tabiriba Pawasi Akashvani Imphal degini Security Force na Kangpopi jilagi Tingpibung Village amasung Lapland Village ki lambi gi nagyeta amadi singchang singda ain kaina saramba bunker manga ngasi thugaiduna manghankre
Bunkersing adu Kangpokpi Jilagi SP Avinab Amadi SDPO di Luntang Baipegi Mieng Makada Cycle Police Station Sama Mga Suba BSF Battalion Amasung Mari Suba Maha Regimengi Kangbu Amana Punna ngasi ayuk pung 13 makaidagi nungtil pung 2 phawba chathakiba Operation da Bunkersing adu thugaikibani. Operation aduda Tinpibung Village area da saramba bunker ama Lunghar Hill Tinpibung Village area da sampar bunker ahum amasung Lapland Village area da saramba bunker ama yauna punna bunker manga thugai kibani. Amaromda Jiribam District Police na Laingang Pokpida achat ok sing check tawbagi thabak chathabada Tata truck amadagi kilogram yankai henbagi kani fare hari. Police ki pau paladuna ekhoi gi Jiribam paumi ngathem bisojin ahai ngarang numidang pung 3:95 taba matamda Jiribam District Police Commando Special Mobile Patrol Unit CRPF amadi Assam Rifles ki apunba kambuna hangang pokpida achat oksing check tawbagi thabak chathaki maduda Punjab ki registration number oiba Tata truck ama check tawbada polam sing adu phakibani gari adubu thorokiba driver amadi second driver su phare hari. BJP Manipur Pradesh na hairi National Register of Citizens NRC ki matangda BJP na miyamda lana lamjingbagi wafam leite. Imphal gi nitai pat chuthekta leiba thambal sanglen da pangthokpa paugi mifam amada Dol gi General Secretary P Premanda Mitai na hai Mukhyamantri gi Secretary da pangthokiba paugi mifam amada Mukhyamantri na phongdokiba wafam Congress dol na lana sandokpa laibak thibani. Sri Premanda na hai BJP na sasan pairakpadagi mitop sing khangdona ba thabak paikhatuna lagli. Mang hai Manipur Bidhan Sabha na ingkumja lising ani kunithoi gi August mangada BJP na lusingba sarkar na Manipur da NRC tawgodabani haina resolution amal lauki masi ingkumja lising ani kunmari da phamkiba Manipur Bidhan Sabha na amuk hana nahona na wasak lauki. Sri Premandan hai NRC tawnaba honabada National Population Register yamnamak tangai phade mahak na hai. अखोइन एनआरसी से लाप मतम दम या खंगे मदुदी मसिदा अखोइ दरकार लाइ से कइनो नेशनल पॉपुलेशन रजिस्टर मसि दरकार लाइ एनआरसी से अखोइ तौनो होना मतम खोइगी मिनिस्टर ऑफ होम अफेयर्स की रूल्स म्याम सिंग सिगी मतुंग या मायक सिंग पल करी रिगाता मसाई एनआरसी की मी सिंग सि करी दरकार लाइ हाइबदि मतंग दन पॉपुलेशन रजिस्टर दरकार लाइ एनआरसी तो मतम एनआरसी अदुगा सेंसस अनि सि पुल्ले हाइबियाते अनि सि तोंगा तोंगा अदुम वदनसु NRC to no hona matam di implement to no hona matam di akoi national population register si akoi darkar lei Sahi asida pangthokiba higher secondary examination da mark wangna phanglakiba Bishnupur jila gi science amasung arts stream gi mahiroi singbu pungning thogotpagi thoromama jila asigi mini secretariat complex ki conference hall ngasi pangthokre thoromadu da jila asigi deputy commissioner Pujai Elangbam yauna additional deputy commissioner amasung atei makok tongbo official sing saruk yaki Sahitya Thopan Loop Sathau Loop na Sahi Kudingi World Press Day ga mari lenan piba Thiam Prem Kumar Award kumsi Sahigi oina saknairaba journalist Nepram Krishna Mohan Singh da piragani manasi mathang thagi tang ahum da pangthokadaba World Press Day ga mari lenana khusinagani manas da cell citation amasung sol yauri American Oncology Institute Babina Specialty Hospital da ngasi nomagi ba I dan tawigi camp ama pangthokre Kem aduda hospital asigi staff yangkai henbana I dan tauki hari. Manipur Home Guard ki tokhaiba Commandant General ama hapnaba Home Department na thokiba hukum adu athubada thabak onthoknaba ngasi Manipur Home Guard Employee Welfare Association na Raiji ki Commissioner Home yauna makok thongba singda aiba serul pisinduna taksin kre. Hiramasiga mari lenana association ki president hai Home Guard ki tokhaiba Commandant General ama thambinaba High Court of Manipur na tha mari gi manungda pakhum pirangnaba mari leinaba singda khangan khiba leire masigi matung tarapada Home Department na hukum ama thoktuna Department of Personnel da sinakrabani maramaduna court ki amadi Home Department ki hukum adu athubada thabak onthokpinaba ngasi amukana aiba serol pisin khibani paugi maraktana break ama khanghanjaba ama Akaswani Imphal gi ayaba yaudena station asida sandokliba program sing social media platform amadi mobile app sing da live streaming amadi recorded oina sandokpa thengnari Akaswani Imphal gi program sing matam pumbada aphaba amadi awangba thaki transmission standard da sandoktuna lakli adubu ayaba yaudaba lanai platform sing da sandokliba program sing asida transmission standard sing ngakna sattabana station asigi mingchat thianaba maram oiri Thawong sing asi Akaswani Imphal gi sana pathap amadi niyong gi wangmadani loinana chenaba miyoi sing mathakta ain gi oiba cherak lokhat pa yai haina khanghanjari Akaswani Imphal gi pau tabiri
Nongchup Bengal Bidhan Sabha Mikhalgi Anisuba Tankaki Bot Hayeng Tadanaragani. Bot Tadanagariba Asigi Yenglaga, Ngak Senbagi Tabak Kankale, Tankak Asida Bidhan Sabha Kendra Samani Punitoida, Bot Tadanagani. Mikhalga Mari Lenana Ngarang Numidang Mio Sanipan Hena Faki, Hausi Powada Anisuba Tankaka Mari Lena, Mio Lisingani Sahum Hena Fare Hari. Election Commissioner Mikhal Santi Oina Ingna Tamna Pangtok Nabagidambak, Irang Sagaliba Singna, Police na Pabagi Tabak Chatari. Kendra ki paramilitary force singna patrolling ROP amasung checkpoint sing thamduna achat ok sing check tabagi thabak leptana chathari. Kerala, Assam, Tamil Nadu, Union Territory Puducherry amasung Nongchup Bengal ki bot masing me marida thigani. Numinini Khongchata Pradhan Mantri Narendra Modi Uttar Pradesh ki Varanasi da thungkre. Mahaki Kendra Oriba Varanasi da pangthopa Mahila Sammelanda Pradhan Mantri na saruk yabagaloina Lupa Koti Lising Taruk Sahum Yankairom Changna Varanasi da Paikakadaba Chakwa Thorangi project sing Hogdoki. Banaras Locomotive Works Ground da pangthopa Mahila Sammelan asida Maikei Kyadagi lakpa nupi sing na saruk yaki. Thauramdu wangang bada Pradhan Mantri nai Bharat pu chokot pa leibak ama oina ba paikat liba thaurang apan balaitana changsilli chokot pa Bharat ama haiba matamda masigi khwaidagi mapang kanba yumbi haiba taragadi nupi gi sakti haiba sini Shri Modi nai Lok Sabha amasung Rajya Bidhan Sabha singda women's reservation chanhan ba haibasi jati asigi oina maru oiba pandam amani. Pradhan Mantri na Anova Amrit Bharat Express Rail Gari Ani Lamthaki amasung Varanasi Pandit Dindayal Upadhyay Junction gi ahum suba amasung mari suba railway line project amadi Ganga Turel gi mathakta rail amasung lambi gi thong sanaba jatra hunki. Madugi mamangda Pradhan Mantri na Sikkim na mapung phaba Rajya oirapagi sahi yankai surpa kumon thoram loisinbagi thoram da saruk yaki. Sikkim gi konung Gangtok da leba Paljor Stadium da pangtokpa thoram da wangang bada Pradhan Mantri na hai awang nongpok lamda masi leibak asigi Asta Lakshmi ni hairaduna haujik paikhaliba amadi tungda paikhakadriba project sing asina lamda masigi miyangi punsida chawna awonba purak lagani. Thauramduda Pradhan Mantri na awang nongpok lamdamda paikakadaba Cricket Academy taruk yauna lupa koti lising mari changna paikakadaba tongan ba chakwat thorangi project sing hawdokki amasung jatra hunki. Haujik sanabagi pau Khaidem Geetchandra degi. Manipur Cricket Association na sinduna Imphal East Kilwang Sangbam da leiba Association asigi Indoor Cricket Academy ma Pradhan Mantri Narendra Modi na ngasi virtual oina sangakre. Board of Control for Cricket in India BCCI gi senthang makhada saba Cricket Academy se sangabagi thoramda International Cricket Council gi Chairman Jai Saha BCCI gi President Mithun Manhas Secretary Devajit Saikya na singba saryaki Manipur Cricket Association gi luang sangbam dilaiba MNCA gi Indoor Cricket Academy da pangthokiba thoram aduda Manipur Cricket Association gi Vice President B Biswajit Secretary L Gitaranjan na singba saryaki GDC Samuro da chathariba anisuba Maisho Samuro Chigong Trophy gi ngasi sanakiba match ta Singa Ideal na SLFC bu Panjal humsino da thoiki atopa match amada SYDN na Lamlai FC bu Panjal mari ani da thoiki Manipur Amateur Baseball Association na sinduna State Level Sub Junior Boys and Girls Baseball Championship mathang thagi amadagi ani fauba United Friend Library and Club Lamboy Khongnamakhong ground da pangtholagani Yawning ba club amasung unit chingna mari leinaba form thasi kunthra pawgi manungda lauraba yagani haina association asina tokpa chirol amana haire sahi tara mari makhagi nupa masagi anisuba North East Little Master Cricket Tournament ke ngasi Agartala gi PTA ground da sanagadaba match nongchuba gi yaithokre Samoa gi apia da chathariba Commonwealth Youth and Junior Weightlifting Championship da Bharat ki weightlifter singna sanagi takaman mari lawbangamle Universal Cup da Arunachal Pradesh tagi Bharat ki mohut chiliba Saru Peshina kilogram humpuma kanglupta sanagi takma lobangam ki Rajesh Thagachari Geetchandra Aruibada Maruiba Pau Mukhyamantri Yumnang Khemchan Hairi Shanti Leitaba Lebak Amata Kaidonung da Chokotpa Yaroi Manipur gi ngamkhai paring sambal khaba ngaksel amasung masiga mari leina hiram sing yengsenaba amadi khana nainabagi mifam mangasi pangthokre Security Force na Kangpokpi Jila da ain kaina saramba bunker sing thugaikre BJP Manipur Pradesh na hairi NRC gi matang da BJP na miam da lana lamjingbagi wafam leite amasung akanba sexual thoranga loinena Nongchup Bengal Bidhan Sabha Mikhal gi ani subatangka gi board hayeng thadanaragani Paul Lujare